Ahanba maktada Salai Story Channel gi mahut chinjaduna Panthoi Mangang na mayambu taram na oksabaga loinana ikok no na khurimjari ngasi su mayam gi damakta nungairaba wari masa ama puduna lakjare wari asigi mamingna Natouduna Ngaohanbani wari asibu ibirakpana Bindiya Khongbantabam hauzik mayam gi maphamda wari asi khudol tamjari mayam punna taminarasi Nong na pudit phuba makai tari baduna sungda nganba iso sotpa makai lumtharaba wakhal aduga loinana tabli lambi matai oirapna chali ngai haki matung nong adusu khajik tap thairakle mana adamna chalingai laptakna nupi ani khak lakpadu ui una naksilakli nupi ani do nganba nupi ani da haifetamak yengi aduga magi sathum thokpa adum chali nupi ani dusu nganbagi mana khara jangsinduna hairi kainam thangjage Soida sana safam ama leibado sidagi kayam walige nganba nupi ani do onsin batauda itap tap na pakhum pirei ai soi minate noin hanglibado ai khangde nganba wahi khara asitang hairam laga hanna yinglamda chatkhre januna pura matamni na side makok chakpro kinam toine thoibina karino chano mina khangde soidagi nate hairi sida nangna ngangi dubu kaino Aikhoisu soimi natabaduna bu hangiba natro aduga chapmani masu soimi natabaduna khangde hairini khangde mai maungse aini yaningdabam yaure iyari silao asaidane arakpa mi amada hangasi hoi somdana pari mathasthana phamungduda famli sauningbaga pakhatbaga punsinduna machinda soli khaidana mumana chalisi ngapang tumtharubasida soek mangiba Nongsu takiba mali tawrisi makhutta pairiba phone aduda amuk yengi phone du thangatuna ngasaidagi call tawriba number aduda amuka tawsili handamukti paikhilei phone dagi lumlum lawba nupa amagi khonjalna khaidawre pari magi thawa isa sadana khumlakpa manba pakhumduda somda nupa sidi I kabana loire masu isau sauna khumi kainu kaidawre bo kaidi legina somda nari napana nang phone taw pairakte Kaide chakhi yumda halo hayo sinam teba loire haibani da somdadi baba da phone tawramba male ai ta haudre nati nang kaide lege haibani imana nongsu kana ta ki hai nati ngan bana khalisi kaino ai bo khalanda ta halo noi de khar chalaga hotel am leibada aduda lei nang de do kedoriba phari le moi lakhe wahai kharasi hairam laga phone du fatka khre Somdana kamdauri nupi anido sana safamado koithi thiraga magi apamba maong matawna chingbasing hairamlaga thoglakle januna thaibiya yam halasira natraga nangi atopa kari chakadaba lairibano aigi dilaitre yamda dum halasida bazar dagi pochai kharadi laining bane ado idom sana thengna hali ena mu ngang do mayam do ai taleba as no idom sa dusune ngang janing ba haiduni Masthak na marol ma yengbada ing tapliba ngang thorakpadadi rasik amte yaude makhut o masawa tawduna nganglakliba chanugi matawduda thoibidi nokpa khangnaba khotnabada awaba ma oire noklurabadi amuk paikhigadawribani aduna nokningbadu yamna wana khangjillaga yarise hannaba tawrase lakliba lamsisu angang nate aduna thengkhineba asumna mayum lomgi arakpa gari amada tongduna halakle Thoibiga sanugasi piklingaidagi yamna nungsinana lekai amatadagi haumin kaminarakpani amana amagi awabada saruk yaminaduna yamna nungsina pulakpani mayum yauraduna anida garidagi kumtharakle gari bara piramlaga mayum phau khongna tabi chali sanudi mayum yauraduna lehore thoibi hoina manung khare hena changsili masu mayum yauraduna changlei sumangna madomsa leirami ma sanglakpu ubada madomsa pakpina Makhon iyak pa makai Nong pongan badagi thoki baduna Nami taraga halakpa hong na bro Katay salui nang Sa dana koy sa saluri ba na tro Thoibido pakhum ama pige khana Machindo kang lakpani Andubo Maana wahay ama kang ba nang dringay Tungdagi magpana Kaino ima Je thoy na nga say thoki bado Pung tara mathoy day dani Hauzi halay sina pung ahum tadoro ba Sida imana sa sayaga Koy chatliga tingiga ngaliga Yam ngang isu kay gino Pakpido masado ay noon sila He angang! Nang nakari khangdana ngangino
Masigi mama palitaba masasigi misang libro. Ima! Khonjal kantak laurakpani mamagi wahaiduna boboina. Thoibidi wa ama phau bangang bangamda wahai ama phau hairamda mapi oro oro taba makai magi katam na chinsinkri. Masigi matauduna boy boy nungaitana mamada onsinduna hai. Ima! Kayo na nangangidu ba? Ima nangangidu taraga jethoy nungaigadro. Jethoy na ikhoi kari fataba thabak tawbagino. Ima na jethoy ba asuk tathirisibo. Baba leramnadi ngasi ima nangangliba tawriba thongsingse amata tarumliko. Ima na khradi henmale. Matungda huji ima na jethoyda ngangliba waido amu hana panbigano. Mama na kari khumlakpa haibadu ngairamda yamna thuna magi katamna changki boy boy. Pakpina lahawi. Ho ahan pharabanina makha taba singsisu loina phare. Mangle ba. Pakpi agi isa se pungmang hek mangida ko. Mama na sumangda uraw tharaurido tabada boy boy gi machan thadoidu taba ngamlaktraba mali mapanda thoglaktuna mama bu yengduna hairi. Ima! Ho imao! Kana kaidaurage? Adu kana lauribadubo? Nate ekhoi imung sibu nongmata santida amtadi leisi kaidaurage? Larik papamga khangde haibanida. Hai! Nang masu ima iben sarano khupak asakbasina tharadine nang ngasine kaya natai chararoi. Adui saruk chalo nathaudum taruso. Adugane ima insang leba thokluge nasi sabi ama lebado kapsinaraga thabak leithokpa yaroi chak thonglaw hairamu khara khajik nganglubaga ne yaba nati kapsinna dawgi amuk toiba masidai sida magi thokpa pangangda nganglamlaga thokri mama na thokhibado haifet yenglamlaga thadoidu masigi ka tamna lai masigi thongjindu da leplaga kawi chethoi tabro thongsem ta hango tabro chethoi Second kharagi matung thongdu tapna hangli kaplubu manba machigi saktamduda yenglaga kaidaragi chethoi kaigi kapino kanana kai herino se aingonda tamoba kaigi kaplino ba thoibi karisu tawdi haibagum makoktu phat hairamlaga chethoi kaisu tawdi hairaga kaigi no pitarido thoibi manawbu nuksina yenglaga pitari siro mitane Tilla karino ama changkre adoine laose chaktum thongurasi manawgi makhutu pairaga tingduna sakhomda changkre somda napari amadi nganba hotel aduda ngahak phamlaga cha glass amam thaklaba matung hotel adudagi tholakle nganba yumda dum halagi hairo natraga kamai toge haino yumda handaba yare pari babado phone pang doktor kani hainari ngai nganbagi mapa ibungo kumargi phone lai ngan badu handakti fat pai khali ningthem yum dhalang na batawni nangbo kadai di laino nangbo pabung mi tharaktuna laholaro hairi bro baba yarni mi thabiraktrasu ai halakna batawrake pari gi da leiri phare halakna batawroko ngan ba pari to onsinduna pare ai mu chaluki phare phajana chalo hayeng mu thengnase borisoi ga punna Ngan ba pari na purakpa magi gari adu ka khatuna pari da haifet yenglamlaga thaukhre gari ado marup na chatkhiba adu ngihak yenglamlaga pari mayum lamda halakle mayum gi geta boris leplami sangsinduna hai pari na ai mina yengdi adu to kadoriba nate kari huran ge na mi ge sile pinoba chomali bungona chomali ko sel na thige pa adu da kari watna huran ge torinoba khumle I boris su nok tuna Hey, mayang su hingon ba ba. Thiri bana saktu de hendokdana afabo khal amta su khanba ngamdrabani ne. Kari watana huran dorige nabo noi de lakpani. Ningthem su lai haidu da. Changgen tawda nang lakpu budu dangai ramani. Ningthem di madugi mido mayum da laini khang thai pa ma sum ta ba. Faragam ta mayum da langjin ge tawni ne. Nang din ayum da yam leba mini na. Nong ngam thorakpadagi kadai de salaga wathi ngangpham thisike khanbada Nayum da leba pau sangdaba nang nami panariba Ningthem di hangre hawji waida nang solo Ta aliro nangi sa Ningthem yawdradi nayum daga sangba yada haba loga lebro Huran ba miyam ta igi sangai da welcome tawde Maroina Yonggi zat amata sangande Asi khaktamak hairam laga Gate hangduna huisen khong duna changkre usittana Matawda Boris na Nang da adai da nang thuraga siroe Masu noktuna gari da fatka khali aduga ngan bohoi tamna gari do thauki pari na mayum da hek changlakpaga mama binasu mapanda thogli imagi pariya nang maruti chakhrabro chakhrima
Ichanga babagana kai lekhragi ma nang babado kanano mi ama unani haidana thokhibani nasandi mai ka da leiramgani phari phari chango nangsu tawgadaba karino tawthoura chalo imasu laiduk tharagane chak thongnaba tawki wahai khara asi machada hairamlaga bina imunglomda changki pari sumagi kadamna changki somdana kamdauri nganba mayum tamna lakpagi lambida sikmaijing thongadu khare hek lanthorakpaga gari adu chaplepkhre kari tawrabano khana yengi andugadi gari adu thau amata yauramdre machinda sauningna oh shit asi khaktamak tapna solamlaga nage ta phat yengi uri dukan paring leiribado gari dagi fatkum thairaga dukan adu tamna changsili hanana dukan aduda nupi amaga nupa amaga suleirami nganba dukan aduda onsinduna gaga gari thau leigadra dukan mapu aduna leini bungo kaya longne kaka liter ani tabibiyo dukan phamliba ahal aduna thau liter ani pire sirse bungo lupa chani ni futare nganba thau du loksilaga magi pocket agi money bag lokhoke khanna makhutuna pocket ta hummi adu bag ti yauramdre ningsing le inga sai sa thakpagi selfie bado pari da magi bag tu piraga pihan khibani maduda pari na dum paikre nganba pisum khangsuksui aduga ahal aduda amu kaka jipe yagadro ibungo kaka gi di adudi leitene isa singsu yumda amata leite kamdawne nganba matha sana lei tanja duda ngasai digi nakanda leplibi nupi aduna kaka aigi poto pipiro aduga ibung sigi seldo sidagi lobiro asi hairaga chonga chapi amapi nganba nupi duda phat yengi nupi du mana ukhi badawna tawi adubu ningsingba ama ithok thokte yani da pidrasu nganbagi wahaida boy na tapna soli yarani kaina mateng pangbi si phari kain khandi mumasaksina dakuram tharman bane matangi sa sana makhoina lepliba adugi tunglomdagi kauri nupa amagi chautak tawba khonjel amana ningthem nangdi adu kadoriba asi hairaga changsili pot leiro kainu nangbu poche lebuga hibro paktini bo nangna poche ge leibase nganba marupta da mamit pairapna yenglaga Boris, nangi khatangdo matang sade thau takre anugi thau legin tawbane selam te yoramdri pari gi dale hore seldo nangonde piramo asi khakta hairam laga nakanda leplibi thoibi bu michina haifitang yenglam laga thau du puraga gari manak tamna chatki Boris matomta rasiam kange ningthem hai baibu ngana nasak mangna ram threk man bane boy di Boris ki o haidu da khang bangam da kan hek tunok thorakle matawda da Boris ti boy da thogon sinduna kari rasino nang namo nasak mangna tharui maladna wahai khara si hairam laga thau gi selfie raga ngan bana leiriba tom da chatki thoibi di mopani pada amuk yeng Boris da amuk yeng tawi anduga boy thengi lao yum da na ba torose nang exam le hebben natro lairik pa na ba lao salase hoi che thoi matam haiba matam asibu kanana thingba ngambage kana amagina awaba pibiramba kana amagina minok pumba pubikhiba kana amagina anawa punsi pibiramba angakpani matam kawina hakase thoibi ahing mikup amata tumthaba yade ningsing la inga sai madam sana mama mapa anibu panduna ngangkhibado machinda tapna soli thoibi ima baba nakhoi ani leiram labadi ngasi na chana wari ba se waram loi ko nakhoi yamna phatte ai bu hundok tuna chatpa ngame baba amuk tang dina chabu nuksi na yengduna isa thoibi haiduna kaubiyu ba baba na chabu ko bata khina ba yamna koire ima kana koire nungai na leyo ko nongalamdai adudadi tumthakre thoibi nganba masu adumangai hainarabani mahakti ahing tumdaba makhuta churuk machai ama pai lepli chumdring balcony aduda atiyada amuba lechil na mai kai mari sinba thongna kupchilak badu yengli tara i khonjel ama imagi ningthem nangbu nong marak tuda kari tawri bano na batari ni nangbo nganba mamitu tapna uisili tarak liba khonjel do wakhandagi ni haiba ma khangi
Ngaihaki matong nong sungalakle nganba magi kagi sofaduda ngathaduna tamina phami. Tanjaduda magi phone do ring khingli tawraklibado kanano khana yengi aduga fatpai khali. Khaba kari lere. Sir, college da function lama lebado ngasine. Sir na chakane haiba pungsing do tagadaba minute manga mukta ngai. Khaba kari lere. Sir, college da function lama lebado ngasine. Sir na chakane haiba pungsing do tagadaba minute manga mukta ngai. Ngan ba madi kaurure pungsing soibasi mana khwaidagi pamdaba amakhakni. Masana masabu khajik sauningbagum tawi adubu tapna adumak. Khaba ngakta ngai ramo. Ai tholong na batawke. Ngaihaki matong ni ngan ba magi room dagi makhada khongthang launa thangduna kumthare. Living room adugi mapa langi tawbaga mapa ibungo Kumar na khamlei. Ngai khoningthem. Baba ngasidi wakhra haiki. Nangbu yamna thenglabra. Ngan ba mapa da onsinduna. Baba ngasidi na sakra thengi. Horen halakpaga babagi wadu haibiro. Asi hairaga ngan ba thokre. Masana thokriba adu yengduna lehawi Kumar. Ngan ba magi angang singa loinana gari da kakhatuna thodoknarakle. Gari thawriba korogi phone aduda call amakhak lakhi. Korona khumbado farigaga adudi amuk thamjarage. Ngan babu yengduna Sir, moigi function se khudong chadaba mana maram oiraga nami khari yaithoklani haina takpiri. Sir nasu saudanaba khara haibiyu haina takpiri. Ngan ba sor tapna honthaduna khonjar chawrap hairi. Saunaba maram liti koro. Khudong chadaba haibase chadabani. Tambanga bamta nate. Korona makhatana Sir adudi hoji kadom chakane. Ronald hoidi chasi koro. Phani sir. Kongbadagi moirang tamna thorakpani gari ado adubu khanghaudana makhoina thoriba gari adugi mamangmaktada tungdagi yamna kanba safu amaga loinana thorakpa gari aduna moigi gari adugi mamangda khamjlei korosu pakhana gari ado brake khangni nili khabana kanano ne gari bu mai thongnabro thoba hijadi gari thorino gari adudagi nupa ani ahum sasakum thari ngan basu fat kumthei korau khaba amadi tungdalak pamogi gari adudagi thoi boy su kumthari mang da lepli banupa amana karimna na hairakpadu tai hello Mr. Nganba I listening to him moi masen yengna duna amung noi nganba khonjel warupna kari lere angang masagum lambi daga thalaga tawrisiba kari pamge hayu tase yam usita na ngang lakpadu na nupa amana aina lawragi haina thambal lamama Sil khari yanadabagi thambado somna ahayaba sadana sil tuttaba makai pisilaga lawira male tumin tarama nganbado jinman chinglap noktuna ai khakta ngawrabra haina khalubani malem sida adugadi aingondagi hena ngawbam sileiramidana adu nangdi chakpam si yauri lam laibagi wakhanga amukta thadokho doctor ama hana tanabiko kari haiga Makhon khajik thongna nongle ingan bado handakti magi angang singtuda mityeng ama yenglamlaga gari kakhatkre khabana ikhoi sarna haisoi bani doctor ama hana tana bibana fani natradi somse kai haini chainam gumba nangmai marugi manam gumba ama sum namba haidare doctor thiba phangde hairagadi ikhoi farado makok sagwa mi singse layeng jabani somsu yawi ningagadi engon haibiro ha ayeng man gamta lawjari ko kai haigine ai nari sibo Asomdagi mikhuna Kariba hojikida Ai sibu ngawi haiba Hoi asigi shebong ni haibada matik chai na khoi nungbu nungari ni mata makoi gi wari se Mamanaba singduga amuk punna nokminai thoibana Yare yare khara maling eduda tohobana fani aduga noigi laibuk phaba mana sir na khoi de kari su torum dise na khoi gi laibuk phabane ngasi gi asumna amukhana tawgi khandabana fai Wahai khara asi hairamlaga ahumdu gari tamna changsili miku phade gari singadu thoduna chakri ahumdu su chatkhiba singadubu mami khana yengduna lephawi